ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯁꯤ ꯄꯥꯖꯔꯛꯄ ꯃꯇꯝꯗ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯦꯃꯣꯂꯇꯥ ꯍꯥꯏꯔꯛꯏ ꯍꯦꯃꯣꯂꯇꯥꯅ ꯍꯥꯏꯔꯛꯏ, ꯕꯕꯥ ꯅꯍꯥꯟꯃꯈꯩꯗꯤ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯑꯣꯐꯤꯁꯇ ꯆꯠꯄꯗꯥꯏ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯁꯤꯅ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯤꯁꯤꯅ? ꯇꯣꯝꯕꯅ ꯍꯥꯏꯔꯛꯑꯦ, ꯑꯉꯥꯎꯕꯤ ꯆꯠꯂꯗꯕꯅꯤ꯫ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯂꯗꯨꯅ ꯇꯣꯝꯕ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯦ꯫ ꯃꯄꯥꯅ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯍꯦꯃꯣꯂꯇꯥ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯔꯗꯨꯅ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯝꯕ ꯄꯨꯝꯕ ꯑꯗꯣ ꯀꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯣꯝꯕꯅ ꯃꯆꯥꯅꯨꯄꯥ ꯍꯦꯔꯣꯕꯨ ꯀꯧꯊꯣꯛꯂꯒ ꯃꯥꯡꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯍꯤꯞꯃꯤꯟꯅꯔꯝꯃꯤ꯫ ꯍꯦꯃꯣꯂꯇꯥꯒꯤ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕ ꯑꯗꯣ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯦꯠꯇ ꯀꯝꯄꯥꯔꯠꯃꯦꯟꯇꯔꯤ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯇꯣꯝꯕ ꯃꯊꯪ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯥꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯃꯄꯥꯅꯕꯨ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯇꯧꯒꯗ꯭ꯔꯣ? ꯑꯦꯛꯖꯥꯝꯒꯤ ꯀꯟꯅ ꯍꯣꯠꯅꯒꯗꯕ ꯃꯇꯝꯗꯨꯗꯅ ꯍꯥ ꯇꯣꯝꯕ ꯀꯔꯤ ꯇꯧꯔꯤ? ꯔꯥꯙꯥ ꯀꯔꯤ ꯇꯧꯔꯤ? ꯊꯤꯔꯤꯉꯩꯗ ꯐꯦꯜ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯩꯃꯥ! ꯍꯦꯃꯣꯅ ꯃꯄꯥꯅ ꯉꯥꯡꯕꯒ ꯀꯔꯤꯒ ꯐꯦꯜ ꯑꯣꯏꯕꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗꯒꯤ ꯇꯔꯪꯒꯤ ꯂꯥꯏꯖ ꯃꯇꯨꯝ ꯆꯤꯟꯊꯔꯗꯨꯅ ꯀꯞꯆꯔꯤ꯫ ꯉꯥꯡꯕ ꯃꯈꯩ ꯉꯥꯡꯊꯣꯛꯂꯨꯔꯕꯒꯤ ꯇꯨꯡꯗ ꯇꯣꯝꯕ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯊꯦꯝꯖꯤꯟꯖꯔꯤ꯫ ꯃꯦꯠꯀꯤ ꯑꯣꯖꯥ ꯑꯍꯩꯕ ꯑꯃꯗ ꯇ꯭ꯌꯨꯁꯟ ꯇꯧꯍꯟꯗꯨꯅ ꯀꯝꯄꯥꯒꯤ ꯑꯦꯛꯖꯥꯝ ꯊꯥꯍꯟꯈ꯭ꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯌꯦꯡꯂꯨꯕꯗ ꯃꯥꯔꯛ 50 ꯐꯪꯂꯝꯈꯤ꯫ ꯇꯣꯝꯕ ꯌꯥꯝꯅ ꯐꯤꯡꯕ ꯅꯨꯄꯥꯅꯤ꯫ ꯏꯕꯨꯡꯉꯣ ꯃꯥꯗꯤꯅꯦ ꯃꯦꯠ ꯌꯥꯝꯅ ꯍꯩꯇꯕꯅꯤ꯫ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇꯒ ꯌꯦꯡꯕꯤꯈꯣ꯫ ꯄꯥꯕꯨꯡ ꯆꯨꯝꯂꯦ, ꯃꯥꯒꯤ ꯃꯃꯤꯡ ꯍꯦꯃꯣꯂꯇꯥ, ꯔꯣꯜ ꯅꯝꯕꯔ? ꯇꯣꯝꯕꯅ ꯑꯣ ꯆꯨꯝꯂꯦ ꯍꯔꯥꯎꯅ ꯉꯥ ꯈꯔ ꯂꯩꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯇꯣꯝꯕꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ, ꯍꯦꯃꯣ ꯅꯪꯒꯤ ꯅꯝꯕꯔꯗꯣ 50 ꯐꯪꯗꯨꯅ ꯌꯥꯎꯔꯝꯂꯦ, ꯅꯪꯒꯤ ꯑꯣꯖꯥꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯤꯔꯨꯆꯣ, ꯑꯩꯗꯤ ꯅꯪꯅ ꯍꯩꯒꯟꯗꯕ ꯑꯗꯨꯗ ꯐꯦꯜ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯤꯡꯂꯨꯕꯅꯤ꯫ ꯍꯦꯃꯣꯅ ꯑꯩꯗꯤ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯪꯉꯤꯅ, ꯑꯣꯖꯥꯅ ꯇꯥꯛꯄꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯪꯂꯛꯈꯤꯅ, ꯔꯥꯙꯥꯅ ꯍꯥꯏꯈꯤ꯫ ꯅꯣꯡꯃ ꯇꯣꯝꯕꯅ ꯔꯥꯙꯥꯗ ꯍꯪꯈꯤꯕ ꯋꯥꯍꯪꯅꯤ꯫ ꯔꯥꯙꯥ ꯅꯪ ꯑꯉꯥꯡ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ? ꯔꯥꯙꯥꯅ ꯍꯥꯏꯈꯤ, ꯑꯩꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯕ ꯑꯁꯤꯗꯤ ꯑꯉꯥꯡ ꯌꯥꯝꯂꯒ ꯋꯥꯅꯅꯕꯅꯤ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯍꯧꯗ꯭ꯔꯕꯗꯤ, ꯍꯌꯦꯡ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅ ꯂꯩꯍꯧꯒꯅꯤ? ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯠꯇꯒ ꯄꯣꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯅꯨꯄꯥ 2 ꯁꯨꯍꯟꯁꯤ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤ ꯄꯣꯛꯈꯤꯗꯕꯅꯤ꯫ ꯅꯪꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯔꯤ ꯑꯣꯏꯍꯟꯅꯤꯡꯉꯤ? ꯔꯥꯙꯥꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ꯫ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯑꯆꯧꯕ ꯃꯤꯒ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯩꯒꯨꯝꯕ ꯑꯃꯒ ꯍꯥꯏꯔꯛꯑꯦ꯫ ꯔꯥꯙꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯗꯗꯥꯗꯤ ꯀꯔꯤ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ? ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ, ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ? ꯔꯥꯙꯥꯅ ꯄꯥꯝꯖꯗꯦ꯫ ꯌꯥꯝꯅ ꯐꯕ ꯃꯤꯗꯤꯅꯦ ꯌꯥꯝꯅ ꯉꯟꯅ ꯁꯤꯕꯅꯤ, ꯑꯐꯕ ꯃꯤꯗꯤ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄꯤꯕꯅꯤ, ꯑꯗꯨꯅ ꯏꯆꯥꯕꯨ ꯃꯤꯅ ꯍꯥꯠꯄꯤꯈꯤꯅꯤ, ꯄꯥꯝꯖꯗꯦ꯫ ꯅꯣꯡꯃ ꯍꯤꯌꯥꯡꯒꯩꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯙꯥꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯑꯅꯧ ꯑꯄꯦꯟ ꯀꯨꯝ ꯑꯃꯒꯤ ꯆꯦꯡ ꯑꯅꯧꯕ ꯈꯔ ꯍꯥꯞꯆꯔꯗꯨꯅ ꯑꯊꯦꯟꯄꯣꯠ ꯀꯠꯆꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯃꯃꯥ ꯇꯃꯨꯕꯤ ꯑꯃꯗꯤ ꯃꯆꯦ ꯆꯅꯨ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯍꯧꯅꯔꯗꯨꯅ ꯆꯠꯊꯣꯛꯈꯤꯕꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯙꯥꯅ ꯃꯈꯣꯏꯕꯥ ꯑꯍꯜ ꯑꯅꯤꯁꯨ ꯂꯩꯇꯦ, ꯇꯟꯖꯥ ꯌꯥꯝꯅ ꯆꯥꯔꯦ, ꯂꯥꯏꯅꯤꯡꯊꯧꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯃꯨꯛꯇ ꯊꯧꯅꯤꯖꯍꯧꯁꯤ꯫ ꯇꯣꯝꯕꯅ ꯏꯔꯨ ꯁꯥꯗꯦꯡꯂꯕ ꯃꯇꯨꯡꯗ ꯉꯛꯇ ꯐꯤ ꯌꯦꯠ ꯐꯤꯁꯦꯡ ꯁꯦꯠꯂꯗꯨꯅ ꯔꯥꯙꯥꯒ ꯂꯣꯏꯅꯅ ꯂꯥꯏꯅꯤꯡꯊꯧ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯑꯅꯤꯒꯤ ꯃꯀꯥꯏꯐꯝꯗ ꯙꯨꯞ ꯃꯩꯔꯥ ꯀꯠꯆ ꯍꯩꯔꯥꯡ ꯅꯤꯡꯊꯤꯕ ꯂꯩꯔꯥꯡ ꯅꯤꯡꯊꯤꯕ 7ꯀꯤ ꯁꯦꯟꯖꯥ ꯍꯥꯞꯆꯔꯗꯨꯅ ꯀꯨꯝ ꯑꯃꯒꯤ ꯑꯅꯧ ꯑꯄꯦꯟ ꯃꯈꯜ ꯁꯨꯅ ꯍꯥꯞꯆꯔꯗꯨꯅ ꯑꯊꯦꯟꯄꯣꯠ ꯀꯠꯆꯕꯒ ꯂꯣꯏꯅꯅ ꯃꯆꯥ ꯙꯔꯥ ꯄꯤꯅꯕꯤꯌꯨ ꯅꯤꯖꯔꯝꯃꯤ꯫ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯔꯥꯙꯥ ꯈꯣꯏꯖꯤ-ꯈꯥꯗ ꯃꯤꯇꯝꯈ꯭ꯔꯦ꯫ ꯇꯃꯨꯕꯤ ꯑꯃꯗꯤ ꯆꯅꯨ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯑꯍꯟ ꯃꯇꯝ ꯑꯣꯏꯁꯜꯂꯛꯄꯅ
ꯊꯕꯛ ꯀꯟꯅ ꯁꯨꯕ ꯉꯝꯁꯤꯜꯂꯛꯇꯕꯒꯤ ꯃꯇꯝꯅꯤ꯫ ꯃꯆꯥꯁꯤꯡꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯈꯔ ꯈꯔ ꯄꯤꯕ ꯑꯗꯨꯅ ꯆꯥꯅꯤꯡꯕꯇ ꯆꯥ ꯊꯛꯅꯤꯡꯕꯇ ꯊꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯒꯤ ꯃꯇꯝꯅꯤ꯫ ꯇꯃꯨꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯣ ꯀꯥ ꯑꯃꯗ ꯐꯃꯨꯡ ꯑꯅꯤ ꯊꯥꯔꯤ꯫ ꯃꯃꯥꯏ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯗꯅ ꯅꯨꯡꯊꯤꯜ ꯐꯃꯨꯡꯗ ꯍꯤꯞꯂꯗꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤ꯫ ꯆꯅꯨꯅ ꯔꯥꯙꯥꯒꯤ ꯃꯃꯤꯡꯁꯦ ꯅꯨꯡꯁꯤꯅ ꯃꯦꯝꯃ ꯃꯦꯝꯃ ꯀꯧꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯃꯦꯝꯃꯅꯅꯦ ꯆꯥꯛ ꯊꯣꯡꯂꯛꯂꯤꯕ ꯑꯁꯦ ꯃꯈꯨꯠ ꯊꯦꯛꯇꯨꯅ ꯊꯥꯁꯤꯡ ꯄꯥꯏ꯫ ꯊꯥ 3 ꯍꯥꯏꯔꯛꯂꯦ꯫ ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯏꯁꯨ ꯑꯃꯁꯨ ꯐꯪꯒꯗꯧꯔꯦ꯫ ꯇꯃꯨꯕꯤꯅ ꯍꯥꯏ꯫ ꯏꯆꯦ ꯅꯪꯅꯅꯦ ꯑꯉꯥꯡ ꯄꯥꯝꯖꯕꯁꯦ ꯄꯥꯝꯈ꯭ꯔꯦꯗꯀꯣ꯫ ꯏꯉꯣꯒꯤ ꯃꯆꯥ ꯅꯪꯅ ꯈꯔ ꯈꯔ ꯄꯣꯔꯝꯕ ꯑꯗꯨꯁꯨ ꯆꯥꯎꯈ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯄꯣꯅꯅꯕ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃꯁꯨ ꯂꯩꯒꯗꯧꯔꯦꯗꯅ꯫ ꯇꯣꯝꯕꯅ ꯔꯥꯙꯥꯕꯨ ꯄꯨꯗꯨꯅ ꯗꯣꯛꯇꯔꯗ ꯂꯥꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯍꯪꯂꯛꯏ, ꯅꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯒꯥꯔꯤ ꯇꯣꯡꯂꯒ ꯂꯥꯛꯄꯒꯦ? ꯔꯥꯙꯥꯅ ꯈꯨꯝꯃꯤ, 800 ꯇꯣꯡꯂꯛꯑꯦ꯫ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯃꯃꯤꯡ ꯃꯌꯥꯝ ꯑꯃ ꯏꯔꯒ ꯄꯤꯔꯛꯂꯤ꯫ ꯇꯣꯝꯕꯅ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯍꯤꯗꯥꯛꯁꯤꯡ ꯑꯗꯣ ꯃꯃꯜ ꯑꯇꯥꯡꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯏꯕꯦꯝꯃ ꯅꯪꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯃꯃꯜ ꯐꯥꯎꯗꯤ ꯐꯖꯔꯦꯍꯦ꯫ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯥꯏ ꯗꯣꯛꯇꯔꯅ ꯀꯔꯝꯕ ꯒꯥꯔꯤ ꯇꯣꯡꯂꯛꯏ ꯍꯪꯂꯤꯕ ꯑꯗꯨꯗꯤ ꯑꯇꯥꯡꯕ ꯍꯤꯗꯥꯛ ꯏꯅꯅꯕꯒꯤ ꯍꯪꯂꯤꯖꯥꯠ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯌꯥꯝꯅ ꯇꯥꯡꯃꯜꯂꯤ, ꯈꯔ ꯆꯥꯔꯕꯗꯤꯅꯦ ꯌꯥꯔꯦ ꯇꯣꯛꯂꯁꯤ, ꯂꯩꯔꯔꯣꯏ꯫ ꯅꯣꯡꯃ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯦꯛꯑꯞ ꯆꯠꯂꯦ꯫ ꯗꯣꯛꯇꯔꯅ ꯃꯥꯅ ꯏꯈꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯆꯦꯛ ꯇꯧꯔꯛꯂꯤ꯫ ꯑꯩꯅ ꯏꯈꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯥꯔꯤꯀꯣ꯫ ꯔꯥꯙꯥꯅ ꯈꯨꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯆꯥꯔꯛꯇ꯭ꯔꯦ꯫ ꯗꯣꯛꯇꯔꯅ ꯀꯔꯤꯒꯤ ꯆꯥꯗ꯭ꯔꯤꯕꯅꯣ? ꯑꯩꯅ ꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯗꯤ ꯑꯉꯥꯡꯒꯤ ꯕ꯭ꯔꯦꯟ ꯐꯅꯕ, ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯅꯅꯕ, ꯑꯋꯥꯠꯄ ꯃꯦꯟꯅꯅꯕ ꯍꯤꯗꯥꯛ ꯉꯥꯛꯇꯅꯤ꯫ ꯗꯣꯛꯇꯔꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯃꯇꯪ ꯂꯧꯊꯣꯛꯂꯒ ꯌꯦꯡꯁꯤꯀꯣ꯫ ꯗꯣꯛꯇꯔꯅ ꯌꯦꯡꯂꯤꯉꯩꯗꯅꯦ ꯅꯪꯅ ꯍꯪꯅꯤꯡꯕ ꯄꯨꯝꯕ ꯈꯪꯅꯤꯡꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯍꯪꯕ ꯌꯥꯕꯅꯤ꯫ ꯇꯣꯝꯕꯅ ꯔꯥꯙꯥꯕꯨ ꯄꯨꯗꯨꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯐꯝꯗ ꯄꯨꯁꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯗꯣꯛꯇꯔꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯌꯦꯡꯕ ꯍꯧꯔꯦ꯫ ꯑꯉꯥꯡꯁꯦ ꯈꯔꯗꯤ ꯄꯤꯛꯏ꯫ ꯔꯥꯙꯥꯅ, ꯗꯣꯛꯇꯔ ꯑꯉꯥꯡꯗꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯖꯅꯤꯡꯉꯤ꯫ ꯗꯣꯛꯇꯔ ꯍꯟꯗꯛꯀꯤꯁꯤꯅ ꯀꯌꯥ ꯁꯨꯕ ꯑꯉꯥꯡꯅꯣ? ꯅꯨꯄꯥ ꯄꯥꯝꯕ꯭ꯔꯥ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯥ? ꯔꯥꯙꯥꯅ, ꯁꯤꯅ ꯑꯍꯥꯟꯕꯅꯤ ꯗꯣꯛꯇꯔ꯫ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯒꯤ ꯊꯣꯏꯅ ꯈꯦꯠꯅꯕ ꯂꯩꯖꯗꯦ꯫ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯉꯥꯡ ꯑꯗꯣ ꯇꯔꯥꯝꯅ ꯂꯧꯁꯤꯟꯖꯒꯅꯤ꯫ ꯑꯉꯥꯡꯗꯤ ꯅꯨꯄꯥꯅꯤ, ꯈꯔꯗꯤ ꯄꯤꯛꯂꯦ꯫ ꯏꯁꯤꯡ ꯑꯗꯣ ꯈꯔ ꯀꯪꯁꯤꯜꯂꯛꯂꯦ꯫ ꯔꯥꯙꯥꯅ, ꯗꯣꯛꯇꯔ ꯑꯉꯥꯡꯁꯦ ꯀꯌꯥ ꯌꯥꯝꯅ ꯄꯤꯛꯂꯕꯒꯦ? ꯗꯣꯛꯇꯔꯅ, KG 3ꯗꯒꯤꯅ 2.5 ꯐꯥꯎꯕꯗꯤ ꯑꯆꯧꯕ ꯑꯉꯥꯡ ꯆꯤꯡꯏ꯫ ꯑꯗꯨꯅ KG 2ꯒꯤ ꯃꯈꯥ ꯑꯁꯤꯅ ꯌꯥꯝꯅ ꯄꯤꯛꯄ ꯑꯉꯥꯡꯅꯤ꯫ ꯈꯔ ꯄꯤꯛꯆꯔꯕꯁꯨ ꯑꯆꯧꯕ ꯑꯉꯥꯡꯒꯤ ꯃꯅꯨꯡꯗꯤ ꯆꯜꯂꯤ꯫ ꯔꯥꯙꯥ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯇꯣꯝꯕꯅ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯀꯔꯤꯗꯤ ꯍꯥꯏꯔꯛꯂꯕꯒꯦ? ꯑꯉꯥꯡꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯈꯪꯂꯕ꯭ꯔꯥ? ꯔꯥꯙꯥꯅ, ꯑꯉꯥꯡꯗꯤ ꯅꯨꯄꯥꯅꯤ, ꯈꯔꯗꯤ ꯄꯤꯛꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕꯗꯤ ꯂꯩꯔꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕꯅ, ꯍꯥ, ꯑꯉꯥꯡ ꯅꯨꯄꯥꯅꯦꯕ? ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯔꯥꯙꯥꯅ ꯆꯠꯂꯤꯕ ꯈꯨꯗꯤꯡ ꯁꯥꯏꯟ ꯇꯧ ꯇꯧꯗꯅ ꯁꯣꯝꯗ ꯁꯣꯝꯗ ꯒꯥꯔꯤ ꯂꯥꯛꯏ, ꯒꯥꯔꯤ ꯂꯥꯛꯏ, ꯑꯁꯨꯝ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯕ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯗꯣꯛꯇꯔꯅ ꯏꯔꯛꯄ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯗꯣ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯣꯏꯅ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯇꯃꯨꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯧꯅꯗꯨꯅ ꯀꯣꯡꯀꯩꯊꯦꯜꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯩꯔꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯃꯃꯥꯕꯣꯛ ꯆꯅꯨꯅ, ꯃꯦꯝꯃ ꯃꯦꯝꯃ, ꯏꯃꯥꯕꯣꯛꯀꯤ ꯅꯥꯛꯁꯤꯗ ꯉꯥꯏꯍꯥꯛꯇ ꯆꯪꯂꯛꯎ ꯂꯥꯎꯍꯦ꯫ ꯔꯥꯙꯥꯅ, ꯏꯃꯥꯕꯣꯛ ꯀꯔꯤ ꯍꯥꯏꯒꯦ? ꯏꯃꯥꯕꯣꯛꯅ, ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄꯅꯤ, ꯆꯨꯁꯤꯁꯨꯅꯦ ꯅꯪꯒꯤ ꯂꯩꯔꯛꯄꯅꯤ꯫ ꯑꯊꯨꯝꯕ ꯆꯥꯕꯁꯦ ꯑꯉꯥꯡꯗ ꯌꯥꯝꯅ ꯐꯈ꯭ꯔ ꯄꯣꯠꯅꯤ꯫ ꯃꯣꯔꯣꯛ ꯑꯁꯥꯕ ꯌꯥꯝꯅ ꯆꯥꯒꯅꯨ, ꯍꯌꯦꯡ ꯑꯉꯥꯡꯗ ꯐꯠꯇꯕꯅꯤ꯫ ꯔꯥꯙꯥ ꯉꯥꯏꯍꯥꯛ ꯐꯝꯂꯗꯨꯅ ꯃꯃꯥꯕꯣꯛꯅ ꯄꯤꯖꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯣ ꯆꯥꯔꯤ꯫ ꯏꯃꯥꯕꯣꯛ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯄꯨꯈ꯭ꯔꯒꯦ, ꯑꯉꯥꯡꯁꯤꯡꯒ ꯆꯥꯃꯤꯟꯅꯔꯨꯔꯒꯦ꯫ ꯆꯅꯨꯅ, ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔ ꯃꯥꯜꯂꯦ, ꯄꯨꯈ꯭ꯔꯣ, ꯆꯠꯂꯣ ꯆꯠꯂꯣ ꯆꯥꯃꯤꯟꯅꯔꯨꯔꯣ꯫ ꯔꯥꯙꯥꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯣ ꯄꯨꯁꯤꯟꯗꯨꯅ ꯃꯆꯥ ꯑꯅꯤꯒ ꯆꯥꯃꯤꯟꯅꯗꯨꯅ ꯃꯃꯥꯟꯅꯕꯒꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯇꯣꯝꯕꯅ ꯔꯥꯙꯥꯕꯨ ꯀꯩꯊꯦꯜꯗ ꯄꯨꯔꯗꯨꯅ ꯃꯈꯨꯠꯇ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯦꯟꯁꯥꯡ ꯂꯩꯍꯜꯂꯤ꯫ ꯃꯥꯒꯤꯁꯨ ꯀꯣꯏꯅ ꯀꯩꯊꯦꯜ ꯑꯗꯨ ꯆꯠꯂꯒ ꯃꯥꯒꯤ ꯆꯥꯅꯤꯡꯕꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯛꯂꯤꯕ ꯆꯥꯝꯂꯧ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯣ ꯆꯞ ꯃꯥꯟꯅꯕ ꯌꯥꯎꯔꯝꯕꯅ ꯀꯣꯡꯒꯥꯏꯅꯤ꯫ ꯔꯥꯙꯥ ꯆꯔꯨꯌꯦꯟ ꯈꯖꯤꯛꯇꯪ ꯇꯥꯡꯅ ꯌꯣꯜꯂꯝꯕ ꯑꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯃꯍꯤ ꯅꯪꯅ ꯊꯣꯡꯂꯒ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯇꯣꯝꯕꯅ, ꯂꯩꯕ ꯂꯣꯏꯔꯕ꯭ꯔꯥ, ꯆꯠꯂꯁꯤꯔꯥ? ꯔꯥꯙꯥꯅ, ꯍꯦꯔꯣꯅ ꯃꯥꯏꯔꯦꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯍꯧꯋꯦ, ꯃꯥꯏꯔꯦꯟ ꯑꯃꯇꯪꯒ ꯂꯩꯕꯤꯔꯨꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ꯫
ꯑꯉꯥꯡꯅ ꯃꯆꯤꯟꯗ ꯄꯉꯥꯡ ꯉꯥꯡꯖꯕ ꯑꯗꯨꯕꯨ ꯂꯩꯔꯨꯔꯅꯨ ꯆꯠꯂꯁꯤ ꯔꯥꯙꯥꯅ ꯑꯥꯗ ꯃꯥꯏꯔꯦꯜ ꯂꯩꯔꯦ ꯑꯃꯨꯛꯇ ꯂꯩꯔꯨꯈꯤꯒꯦ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯏꯔꯦꯜ ꯑꯃ ꯂꯩꯔꯨꯗꯨꯅ ꯄꯨꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯈꯠꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯆꯔꯨꯌꯦꯟ ꯈꯖꯤꯛꯇꯪ ꯊꯣꯛꯂꯝꯃꯤ ꯍꯣꯔꯦꯟꯗꯤ ꯊꯣꯡꯂꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯏꯅꯤ ꯇꯣꯝꯕꯅ ꯍꯥꯏ ꯆꯥꯕ ꯌꯥꯔꯣꯏ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ ꯄꯣꯠꯇꯣ ꯆꯥꯔꯨꯕꯗꯒꯤ ꯃꯤ ꯁꯤꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯗꯨ ꯆꯥꯁꯤꯜꯂꯨꯔꯣ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯣ ꯀꯝꯗꯧꯅꯤ ꯔꯥꯙꯥꯅ ꯆꯔꯨꯌꯦꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩ ꯃꯁꯛꯇꯤ ꯃꯨꯟꯅꯗꯤ ꯈꯪꯉꯤ ꯆꯔꯨ ꯑꯄꯠꯄꯗ ꯁꯧꯕ ꯄꯣꯠꯇꯨꯅꯤ ꯃꯥꯅꯗꯤ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯕꯗꯤ ꯆꯥꯔꯔꯣꯏ ꯃꯤ ꯑꯃꯗ ꯄꯤꯊꯣꯛꯂꯕꯁꯨ ꯄꯤꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯆꯥꯔꯔꯣꯏ ꯈꯟꯈ꯭ꯔꯕ ꯄꯣꯠꯇꯣ ꯃꯤꯉꯣꯟꯗ ꯄꯤꯖꯕ ꯍꯧꯅꯗꯦ ꯆꯔꯨꯌꯦꯟ ꯑꯗꯣ ꯍꯦꯛ ꯂꯪꯊꯣꯛꯈꯤꯕꯁꯨ ꯄꯥꯝꯃꯨꯒꯨꯝ ꯇꯧꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯑꯃꯗ ꯍꯥꯟꯖꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯛ ꯄꯛꯀꯟꯕ ꯄꯣꯠ ꯑꯗꯣ ꯁꯨꯡꯄꯠ ꯄꯠꯇꯦ ꯑꯃꯨꯛ ꯌꯦꯡꯂꯨꯏ ꯄꯠꯂꯝꯗꯦ ꯄꯤꯖꯅꯤꯡꯗ꯭ꯔꯕꯗꯤ ꯃꯈꯨꯠꯃꯛꯅ ꯂꯪꯁꯦꯛꯈ꯭ꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯆꯔꯨꯌꯦꯟꯗꯣ ꯎꯔꯨꯕ ꯈꯨꯗꯤꯡ ꯆꯥꯅꯤꯡꯕꯅ ꯇꯤꯟꯁꯦ ꯆꯨꯡꯉꯤ ꯅꯣꯡ ꯅꯤꯅꯤ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯂꯪꯁꯦꯛꯈꯤꯔꯝꯃꯤ ꯔꯥꯙꯥ ꯈꯣꯏꯒꯤ ꯃꯅꯤꯡꯗ ꯃꯧ ꯅꯍꯥ ꯑꯃ ꯃꯆꯥ ꯐꯥꯏꯕꯣꯛ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ ꯍꯦꯃꯣꯂꯇꯥꯅ ꯑꯉꯥꯡ ꯄꯥꯝꯖꯕꯅ ꯃꯅꯤꯡꯗ ꯐꯥꯎꯔꯒ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯣ ꯂꯧꯔꯨꯔꯒ ꯔꯥꯙꯥꯒꯤ ꯐꯃꯨꯡꯗ ꯆꯦꯔꯪ ꯑꯃ ꯊꯥꯔꯗꯨꯅ ꯇꯨꯝꯍꯜꯂꯒ ꯍꯦꯔꯣ ꯃꯈꯣꯏ ꯑꯅꯤꯅ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯤ ꯍꯦꯔꯣꯅ ꯆꯦꯆꯦ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯊꯝꯂꯨꯔꯣ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯂꯧꯔꯨꯔꯣ ꯍꯦꯃꯣꯅ ꯍꯣꯏ ꯍꯥꯏꯔꯗꯅ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯨꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯄꯨꯔꯒ ꯐꯃꯨꯡꯗꯨꯗ ꯍꯤꯞꯍꯜꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤ ꯍꯦꯔꯣꯅ ꯆꯦꯆꯦ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯏꯀꯣ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯁꯥꯟꯅꯕ ꯑꯗꯣ ꯔꯥꯙꯥꯅ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯌꯦꯡꯂꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯦꯛꯑꯞ ꯆꯠꯄ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕ ꯑꯃꯗꯤ ꯔꯥꯙꯥ ꯃꯈꯣꯏ ꯑꯅꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯌꯦꯡꯂꯨꯕꯒꯤ ꯆꯦ ꯑꯗꯨ ꯄꯨꯗꯨꯅ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯗꯣꯛꯇꯔꯅ ꯆꯦ ꯑꯗꯣ ꯌꯦꯡꯂꯕꯒꯤ ꯃꯇꯨꯡꯗ ꯔꯥꯙꯥ ꯅꯪꯒꯤ ꯆꯦ ꯊꯥꯕꯨꯗꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯀꯪꯕ ꯑꯁꯤꯗ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯁꯦ ꯂꯧꯊꯣꯛꯍꯧꯕꯅ ꯐꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯁꯤꯒꯜꯂꯤ ꯔꯥꯙꯥꯅ ꯍꯪꯉꯤ ꯗꯣꯛꯇꯔ ꯊꯥ ꯁꯨꯗ꯭ꯔꯕꯁꯨ ꯑꯉꯥꯡꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯗꯣꯛꯇꯔꯅ ꯔꯥꯙꯥ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗꯅꯦ ꯆꯥꯕꯗꯤ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪꯒ ꯌꯥꯏꯁꯤꯜꯂꯕꯗꯤ ꯍꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯅꯈꯣꯏꯅ ꯄꯥꯝꯖꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒꯅꯦ ꯂꯧꯊꯣꯛꯅꯕ ꯇꯧꯔꯁꯤ ꯇꯣꯝꯕ ꯌꯥꯝꯅ ꯐꯤꯡꯕ ꯄꯥꯈꯠ ꯆꯥꯎꯕ ꯅꯨꯄꯥꯅꯤ ꯗꯣꯛꯇꯔ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯂꯧꯊꯣꯛꯄꯤꯔꯣ ꯅꯨꯃꯤꯠ ꯊꯥꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯁꯤꯒꯦ ꯗꯣꯛꯇꯔꯅ ꯂꯥꯡꯒꯣꯜꯕꯤꯌꯨꯗ ꯐꯃꯨꯡ ꯀꯟꯗꯨꯅ ꯂꯩꯔꯝꯂꯣ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯍꯥꯏꯅꯈ꯭ꯔꯒꯦ ꯔꯥꯙꯥꯅ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯂꯒ ꯇꯞꯅ ꯏꯪꯅ ꯆꯠꯄꯁꯨ ꯌꯥꯕ ꯑꯁꯤꯗ ꯇꯣꯝꯕꯅ ꯌꯥꯗꯦ ꯌꯨꯝꯗꯒꯤ ꯅꯈꯣꯏꯒꯤ ꯏꯃꯥ ꯂꯧꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯐꯤꯔꯣꯜꯈꯔ ꯄꯨꯔꯒ ꯆꯠꯂꯗꯕꯅꯤ ꯆꯥꯛꯇꯤ ꯏꯃꯥꯒ ꯅꯈꯣꯏ ꯑꯅꯤ ꯍꯣꯇꯦꯜꯗ ꯆꯥꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯆꯪꯂꯗꯕꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯦ ꯐꯃꯨꯡꯗ ꯐꯤꯔꯣꯜ ꯊꯝꯖꯤꯟꯗꯨꯅ ꯁꯦꯝꯂꯦ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯅꯥꯕꯅ ꯂꯤꯠꯂꯤꯕ ꯍꯤꯒꯣꯛ ꯍꯥꯞꯀꯤ ꯐꯨꯔꯤꯠꯇꯣ ꯑꯃ ꯔꯥꯙꯥꯗ ꯄꯤꯔꯦ ꯏꯆꯦ ꯐꯨꯔꯤꯠꯁꯤ ꯂꯤꯠꯁꯤꯟꯕꯤꯔꯝꯂꯣ ꯐꯨꯔꯤꯠꯇꯨ ꯄꯥꯏꯔꯗꯨꯅ ꯌꯦꯡꯂꯤ ꯃꯈꯣꯏꯒꯤ ꯐꯨꯔꯤꯠꯁꯤꯕꯨ ꯀꯔꯝꯅ ꯂꯤꯠꯇꯣꯏꯅꯣ ꯄꯨꯛꯇ ꯂꯦꯟꯒꯗꯕꯅꯤꯅ ꯃꯥꯡꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯂꯤꯠꯂꯒꯦꯗ ꯑꯅ ꯂꯤꯠꯂꯦ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯒ ꯑꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯣ ꯌꯦꯡꯂꯒ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯏꯆꯦ ꯐꯨꯔꯤꯠꯁꯤ ꯀꯅꯥꯅ ꯂꯤꯠꯄꯤꯔꯝꯕꯒꯦ ꯔꯥꯙꯥꯅ ꯈꯨꯝꯃꯤ ꯑꯩꯅ ꯂꯤꯠꯆꯔꯤꯅꯤ ꯂꯥꯜꯂꯕꯣ ꯏꯆꯦ ꯂꯥꯜꯂꯦ ꯑꯩ ꯂꯤꯠꯄꯤꯔꯝꯂꯒꯦ ꯇꯨꯡ ꯃꯥꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯤꯠꯄꯤꯔꯝꯂꯦ ꯃꯌꯨꯝꯂꯣꯝꯗꯅ ꯑꯉꯥꯡ ꯑꯅꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯉꯥꯡ ꯂꯩꯗꯧꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯔꯗꯨꯅ ꯍꯔꯥꯎꯔꯤ ꯍꯦꯃꯣꯆꯟꯗ꯭ꯔꯅ ꯆꯦꯆꯦ ꯅꯪꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯄꯥꯝꯕ꯭ꯔꯥ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯥ ꯑꯩꯗꯤ ꯅꯨꯄꯥ ꯄꯥꯝꯃꯤ ꯍꯦꯃꯣꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯄꯥꯝꯖꯗꯦ ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯥꯝꯖꯩ ꯍꯦꯔꯣꯅ ꯀꯅꯥꯅ ꯆꯨꯝꯒꯦ ꯌꯦꯡꯅꯁꯤ ꯑꯩꯒꯤꯗꯤ ꯅꯨꯄꯥ ꯄꯣꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯔꯥꯙꯥ ꯑꯣꯄꯔꯦꯁꯟ ꯇꯧꯐꯝ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯗꯣꯛꯇꯔꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯏꯆꯦꯁꯦ ꯅꯣꯔꯦꯜ ꯈꯣꯏꯒꯤ ꯏꯆꯦ ꯅꯠꯇ꯭ꯔꯣ ꯔꯥꯙꯥꯅ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯅꯣꯔꯦꯜꯒ ꯈꯪꯅꯕ꯭ꯔꯥ ꯈꯪꯅꯩ ꯏꯆꯦ ꯁꯤꯗ
ꯀꯥꯈꯠꯄꯤꯔꯣ ꯑꯗꯨꯒ ꯇꯞꯅ ꯍꯤꯞꯊꯕꯤꯔꯣ ꯏꯆꯦꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥ ꯁꯨꯕꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯈ꯭ꯋꯥꯡꯗ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯂꯦ ꯑꯗꯨꯒ ꯀꯣꯛꯂꯣꯝꯗꯒꯤ ꯄꯣꯠꯁꯛ ꯑꯃꯅ ꯍꯥꯏꯒꯠ ꯍꯥꯏꯊ ꯁꯥꯟꯅꯩ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯇꯣꯝꯕꯒꯤ ꯃꯌꯥꯝꯕ ꯃꯇꯩꯃ ꯔꯥꯙꯥꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯆꯦ ꯃꯇꯩ ꯄꯨꯝꯅꯃꯛꯅ ꯔꯥꯙꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯛꯄ ꯑꯗꯨꯕꯨ ꯂꯥꯏ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯉꯥꯏꯅꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅꯁꯨ ꯄꯝꯂꯒ ꯄꯨꯊꯣꯔꯛꯂꯤ꯫ ꯌꯥꯏꯃ ꯑꯃꯗꯤ ꯔꯥꯙꯥꯒꯤ ꯃꯕꯨꯡ ꯑꯍꯜ ꯑꯅꯤꯅ ꯃꯈꯨꯠ ꯁꯣꯛꯅꯔꯗꯨꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯃꯤꯊꯥꯏ ꯌꯦꯟꯅꯗꯨꯅ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯉꯥꯡꯗꯤ KG 2.5 ꯂꯨꯝꯂꯤ꯫ ꯃꯃꯥꯏꯗ ꯄꯤꯁꯛ ꯄꯤꯛꯏ꯫ ꯔꯥꯙꯥꯅ ꯑꯉꯥꯡ ꯑꯗꯣ ꯃꯤꯔꯣꯟꯈꯤꯕ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥꯡꯅꯈꯤꯕꯅꯤ꯫ ꯊꯥꯒꯤ ꯂꯩ ꯈꯝꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯔꯥꯙꯥꯒꯤ ꯃꯐꯤ ꯍꯥꯏꯗꯣꯛꯇꯨꯅ ꯐꯥꯎꯕ ꯌꯦꯡꯅꯈꯤ꯫ ꯆꯅꯤꯡ ꯇꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯉꯥꯡꯅꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯔꯥꯙꯥꯒꯤ ꯃꯅꯝꯃꯅꯁꯨ ꯍꯪꯉꯤ, ꯅꯪꯒꯤ ꯑꯁꯤꯕꯨ ꯆꯥꯛꯃꯧꯕ ꯀꯥꯏꯗꯨ ꯇꯧꯕ꯭ꯔꯅꯦ? ꯔꯥꯙꯥꯅ, ꯏꯅꯝꯃ ꯑꯩꯗꯤꯅꯦ ꯐꯗꯤꯒꯣꯝ ꯃꯅꯝ ꯙꯨꯞꯀꯤ ꯃꯅꯝ ꯅꯨꯡꯁꯤꯕꯒ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯦ, ꯄꯨꯛꯁꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯋꯦ꯫ ꯃꯅꯝꯃꯅ, ꯑꯣ ꯑꯗꯨꯗꯤ ꯆꯨꯝꯗꯤ ꯆꯨꯝꯃꯤ ꯅꯪꯒꯤꯁꯦ, ꯑꯉꯥꯡ ꯃꯤꯔꯣꯟꯕꯗꯤ ꯑꯗꯨꯝꯅꯗꯤ ꯇꯧꯕꯅꯤ꯫ ꯇꯣꯝꯕꯗꯤ ꯑꯉꯥꯡ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕ ꯖꯥꯠꯂꯥ? ꯈꯟꯕ ꯃꯈꯩ ꯈꯟꯗꯅ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯎꯪꯂꯒ ꯂꯩꯔꯤ꯫ ꯔꯥꯙꯥꯒꯤ ꯃꯕꯨꯡ ꯑꯍꯜꯅ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯔꯥꯎꯔꯤꯕ ꯑꯁꯦ ꯃꯄꯥꯗꯤ ꯍꯔꯥꯎꯗꯦ, ꯍꯥꯟꯅꯅ ꯃꯈꯣꯏꯗꯤ ꯈꯪꯂꯕ꯭ꯔꯥ ꯀꯩꯅꯣ? ꯔꯥꯙꯥ ꯍꯧꯖꯤꯛꯇ ꯆꯩꯅꯥ ꯐꯥꯎꯔꯛꯂꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯑꯗꯣ ꯇꯥꯔꯛꯂꯤ꯫ ꯗꯣꯛꯇꯔꯅ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ ꯐꯖꯅ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯃꯨꯛ ꯃꯕꯨꯛ ꯃꯅꯨꯡꯗ ꯈꯨꯠꯂꯥꯏ ꯌꯥꯎꯔꯝꯗꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯈꯤ꯫ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯔꯥꯙꯥꯅ ꯈꯜꯂꯤ, ꯑꯣ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯤ ꯂꯣꯏꯔꯕꯖꯥꯠꯅꯤ꯫ ꯃꯕꯨꯛꯇ ꯍꯝ ꯍꯝ ꯂꯥꯎꯕꯒꯤ ꯆꯩꯅꯥꯈꯣꯜ ꯑꯃꯁꯨ ꯐꯥꯎꯔꯛꯂꯤ꯫ ꯗꯣꯛꯇꯔꯅ, ꯃꯤ 4 ꯆꯪꯕꯤꯔꯛꯂꯣ, ꯊꯥꯡꯕꯤꯕ ꯌꯥꯔꯅꯤ꯫ ꯀꯣꯛꯂꯣꯝꯗ ꯃꯈꯣꯏꯕꯥꯒ ꯃꯧꯄ꯭ꯋꯥꯅꯨꯄꯥꯒꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯈꯣꯡꯂꯣꯝꯗꯅ ꯃꯕꯨꯡ ꯑꯍꯜꯒ ꯃꯇꯩꯒꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯤ ꯂꯩꯇꯗꯨꯅ ꯏꯇꯩꯁꯨ ꯊꯥꯡꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯈꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯀꯔꯤꯃꯠꯇ ꯑꯃꯨꯛ ꯈꯪꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯆꯦ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯔꯥꯙꯥ, ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ, ꯅꯃꯤꯠꯇꯣ ꯄꯥꯡꯂꯒꯅꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯔꯥꯙꯥ ꯃꯌꯥꯝꯅ ꯉꯥꯡꯕꯗꯤ ꯂꯣꯏꯅ ꯇꯥꯏ, ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯇꯣꯝꯕ ꯔꯥꯙꯥ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯦ ꯍꯦ ꯇꯥꯏ꯫ ꯑꯉꯥꯡꯒꯤ ꯅꯥꯎꯐꯝ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯃꯥ ꯇꯃꯨꯕꯤ ꯇꯣꯝꯕꯅ ꯆꯪꯂꯛꯄ ꯎꯕꯗ, ꯑꯉꯥꯡꯗꯤ ꯅꯨꯄꯥꯔꯥ ꯅꯨꯄꯤꯔꯥ? ꯇꯣꯝꯕꯅ, ꯅꯨꯄꯥꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯥꯎꯐꯝ ꯑꯗꯣ ꯌꯨꯝꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯐꯨꯝꯒꯗꯕꯅꯤ꯫ ꯍꯦꯔꯣꯆꯟꯗ꯭ꯔꯅ, ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯂꯦ, ꯅꯨꯄꯥ ꯄꯣꯛꯀꯅꯤ ꯍꯥꯏꯗ꯭ꯔꯥ? ꯆꯦꯆꯦ ꯅꯪꯗꯤ ꯆꯨꯝꯗ꯭ꯔꯦ꯫ ꯍꯦꯃꯣꯅ, ꯅꯪꯅ ꯆꯨꯝꯂꯗꯤ ꯐꯔꯦ ꯀꯩꯅꯣ? ꯔꯥꯙꯥꯒꯤ ꯃꯆꯦ ꯌꯥꯏꯃ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯄꯨꯔꯗꯨꯅ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯏ꯫ ꯔꯥꯙꯥꯒꯤ ꯃꯄꯟꯗꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯔꯤꯝꯁꯇ ꯊꯕꯛ ꯇꯧꯔꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯁꯣꯟꯕꯗꯨꯗ ꯑꯩ ꯑꯍꯤꯡ ꯂꯦꯛꯄꯤꯔꯒꯦꯅ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯣꯐꯤꯁꯁꯨ ꯁꯤꯗꯒꯤ ꯑꯗꯨꯝ ꯀꯥꯔꯒꯦ꯫ ꯑꯩꯅ ꯑꯣꯐꯤꯁ ꯀꯥꯔꯤꯉꯩꯗ ꯃꯤ ꯑꯃꯅ ꯁꯤꯟꯕꯤꯔꯒ ꯑꯍꯤꯡꯗꯤ ꯑꯩ ꯑꯗꯨꯝ ꯂꯦꯛꯄꯤꯔꯒꯦ꯫ ꯏꯆꯦꯆꯧꯕꯤꯁꯨ ꯏꯃꯥꯅ ꯁꯣꯟꯕꯅꯤꯅ ꯑꯩ ꯂꯦꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯃꯈꯣꯏ 3 ꯁꯨꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤ ꯄꯥꯟꯅꯕ ꯑꯃꯅ ꯑꯍꯤꯡ लेꯛꯂꯣꯏꯗꯕ ꯃꯤ ꯊꯣꯛꯄꯤꯈ꯭ꯔꯣ, ꯃꯤ 2ꯗꯒꯤ ꯍꯦꯟꯅ ꯂꯦꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦꯛ ꯂꯥꯛꯂꯤ꯫ ꯃꯆꯦ ꯌꯥꯏꯃ, ꯅꯈꯣꯏ 2 ꯁꯤꯗ ꯂꯩꯔꯝꯃꯣ, ꯑꯩ ꯂꯦꯇꯤꯟꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯨꯈꯤꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯀꯞꯂꯛꯏ꯫ ꯃꯐꯤ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯃꯥꯡꯕ ꯑꯃꯗꯤ ꯃꯌꯤꯡꯅ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯦ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ, ꯔꯥꯙꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯒꯗꯧꯔꯤꯍꯦ, ꯃꯣꯠꯄꯒ ꯑꯃꯠꯇ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯄꯪꯕ ꯑꯉꯥꯡꯗꯤꯅꯦ ꯆꯣꯠꯂꯕꯁꯨ ꯄꯪꯇꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯒꯗꯧꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯌꯥꯝ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅꯔꯦ꯫ ꯔꯥꯙꯥꯒꯤ ꯃꯆꯦꯆꯧꯕꯤꯅ ꯑꯉꯥꯡꯅ ꯄꯤꯛꯃꯟꯕ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯗꯨꯅ, ꯔꯥꯙꯥ, ꯑꯉꯥꯡ ꯑꯗꯣ ꯁꯨꯛꯀꯞ ꯀꯞꯂꯛꯇꯦ, ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯔꯥꯙꯥꯅ ꯃꯆꯥꯕꯨ ꯐꯤ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ ꯁꯣꯔ ꯍꯣꯜꯂꯤꯗ, ꯇꯨꯝꯂꯤ ꯑꯗꯨꯅꯅꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯃꯆꯦ ꯌꯥꯏꯃꯁꯨ ꯑꯣꯐꯤꯁ ꯀꯥꯒꯗꯕꯅꯤ꯫ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯄꯨꯔꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯂꯒꯦ꯫ ꯇꯣꯝꯕ ꯃꯆꯥꯅꯨꯄꯤ ꯍꯦꯃꯣꯂꯇꯥꯒ ꯂꯣꯏꯅꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯄꯨꯔꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯥꯙꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅ
ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯆꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯔꯥꯙꯥꯅ ꯏꯔꯣꯟꯕꯒꯤ ꯃꯔꯣꯏ ꯃꯅꯝꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯆꯥꯛꯄꯨ ꯂꯥꯝꯂꯦꯅꯦ꯫ ꯗꯣꯛꯇꯔ ꯔꯥꯎꯜ ꯂꯥꯛꯂꯤ꯫ ꯔꯥꯙꯥ, ꯅꯁꯥꯗ ꯀꯔꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤ? ꯃꯆꯦꯆꯧꯕꯤꯅ, ꯗꯣꯛꯇꯔ, ꯃꯥꯗꯤ ꯆꯥꯛ ꯂꯥꯝꯃꯦꯕꯨ ꯍꯥꯏꯔꯤ, ꯄꯤꯖꯕ ꯌꯥꯔꯗ꯭ꯔꯥ? ꯌꯥꯝꯅ ꯐꯩꯅꯦ꯫ ꯑꯗꯨꯗꯤ ꯆꯥꯅꯤꯡꯕ ꯄꯣꯛꯂꯕꯗꯤ ꯄꯤꯖꯔꯣ ꯌꯥꯔꯦ꯫ ꯑꯉꯥꯡ ꯑꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯝꯈꯤꯒꯦ꯫ ꯃꯐꯤ ꯃꯔꯣꯟ ꯍꯥꯏꯗꯣꯛꯇꯨꯅ ꯑꯣꯟꯅ ꯑꯣꯟꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯗꯤ ꯕꯨꯁꯂꯤꯅꯤꯍꯦ, ꯌꯥꯝꯅ ꯃꯁꯥ ꯀꯟꯈ꯭ꯔꯦ꯫ ꯍꯌꯦꯡ ꯗꯣꯛꯇꯔ ꯔꯥꯎꯜ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ꯫ ꯗꯣꯛꯇꯔ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯔꯥꯙꯥ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯅꯁꯨ ꯍꯧꯒꯠꯀꯦ ꯇꯧꯔꯨꯕꯗ ꯍꯧꯒꯠꯆꯕ ꯉꯝꯗꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯋꯥꯈꯜꯗꯤ ꯀꯜꯂꯤꯕꯣꯏ ꯅꯤꯡꯂꯨꯏ꯫ ꯃꯃꯥꯅ, ꯅꯀꯣꯛ ꯉꯥꯎꯗꯨꯅ ꯇꯨꯒꯅꯤꯀꯣ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯏꯃꯥ ꯉꯥꯛꯄꯤꯒꯦ꯫ ꯃꯃꯥꯅ ꯀꯣꯟꯈꯠꯄꯤꯔꯗꯨꯅ ꯍꯧꯒꯠꯂꯦ꯫ ꯃꯁꯥ ꯑꯗꯣ ꯍꯥꯞꯐꯣꯏ ꯍꯥꯞꯐꯣꯏ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯉꯥꯡ ꯀꯞꯂꯛꯂꯕꯗ ꯍꯦꯃꯣꯂꯇꯥꯅ ꯃꯧꯄꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯗꯨꯅ ꯊꯦꯝꯖꯔꯤ꯫ ꯗꯣꯛꯇꯔ ꯔꯥꯎꯜ ꯂꯥꯛꯂꯕꯒꯤ ꯃꯇꯨꯡꯗ ꯌꯨꯝꯗ ꯆꯠꯅꯅꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯡꯃꯩꯕꯟ ꯑꯣꯡꯕꯤ ꯃꯆꯦꯁꯨ ꯂꯥꯛꯂꯗꯨꯅ ꯄꯣꯠ ꯆꯩ ꯍꯣꯟꯕ ꯌꯥꯎꯕꯤꯔꯗꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯀꯨꯝꯊꯃꯤꯟꯅꯔꯛꯂꯦ꯫ ꯃꯆꯦꯁꯨ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ, ꯅꯈꯣꯏ ꯑꯃꯨꯛ ꯆꯠꯂꯣꯀꯣ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯗꯨꯒ ꯃꯈꯣꯏ 5 ꯒꯥꯔꯤꯗ ꯇꯣꯡꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯃꯨꯕꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯁꯨꯕꯨ ꯌꯦꯡꯖꯔꯤ꯫ ꯍꯦꯃꯣꯂꯇꯥꯅ ꯒꯥꯔꯤꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯄꯝꯂꯒ ꯀꯨꯝꯊꯔꯛꯄ ꯑꯗꯨꯗ ꯇꯃꯨꯕꯤ ꯃꯁꯨꯕꯨ ꯌꯦꯡꯖꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯗꯨꯅ, ꯏꯁꯨꯒꯤ ꯃꯃꯤꯡꯗꯤ ꯑꯕꯣꯛꯅ ꯉꯁꯤꯗꯒꯤ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤꯀꯣ꯫ ꯆꯅꯨꯁꯨ ꯃꯁꯨꯕꯨ ꯌꯦꯡꯖꯔꯗꯨꯅ, ꯏꯁꯨꯒꯤ ꯃꯃꯥꯏ ꯃꯆꯥ ꯑꯁꯦ ꯄꯤꯛꯆꯔꯕꯁꯨ ꯑꯃꯠꯇ ꯍꯦꯛ ꯋꯥꯠꯇꯦ, ꯂꯣꯏꯅ ꯏꯁꯨ ꯍꯦꯛ ꯁꯨꯅ ꯍꯦꯛ ꯌꯥꯎꯏ ꯍꯥꯏꯔꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯔꯥꯙꯥꯒꯤ ꯃꯃꯥꯗꯣ ꯃꯇꯝ ꯑꯗꯨꯗ ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯑꯉꯥꯡꯒꯤ ꯃꯐꯤ ꯁꯨꯕ, ꯃꯆꯥ ꯅꯨꯄꯤꯒꯤ ꯆꯥꯛ ꯊꯣꯡꯕ, ꯐꯤ ꯂꯧꯁꯤꯟꯕ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯁꯨ ꯁꯣꯟꯅꯔꯤ꯫ ꯃꯃꯥꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯔꯥꯙꯥꯕꯨ ꯆꯥꯛ ꯊꯣꯡꯂꯒ ꯍꯥꯟꯅꯅ ꯄꯤꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯤ ꯍꯥꯟꯅ ꯁꯨꯈ꯭ꯔꯦ꯫ ꯐꯤ ꯁꯨꯕ ꯍꯦꯛ ꯂꯣꯏꯕꯒ ꯍꯦꯃꯣꯅ ꯆꯥꯛ ꯂꯣꯏꯔꯦ ꯑꯕꯣꯛ, ꯆꯥꯛ ꯍꯥꯟꯅ ꯆꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯔꯥꯙꯥ ꯁꯣꯟꯕꯁꯦ ꯄꯨꯛꯂꯧ ꯋꯥꯔꯧ ꯆꯥꯎꯏ ꯍꯥꯏꯕꯁꯦ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯊꯟꯇ ꯋꯥꯔꯧꯖꯗꯨꯅ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗꯒꯤ ꯇꯔꯪꯒꯤ ꯂꯥꯏꯖꯗꯤ ꯃꯇꯨꯝ ꯃꯇꯨꯝ ꯆꯤꯟꯊꯔꯗꯨꯅ ꯀꯞꯆꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯃꯇꯦꯛ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤꯗꯤ ꯌꯨꯝꯕꯥꯜꯂꯣꯟ ꯄꯥꯔꯠ 2 ꯊꯥꯒꯠꯆꯔꯛꯀꯦ꯫ ꯄꯨꯝꯅꯃꯛꯅ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟ ꯈꯨꯔꯨꯝꯖꯔꯤ꯫